School amadi college tamlingaidagi haunai khoina khalli government na paisa ase thingamdaba makhai print tauba yadabra print mayam ama tauragadi lairaba mata lairaroi wahang mayam amagi paukhum ngasigi video sida fangbigani mayam bo RIKESH technique YouTube channel gi maigai dagi taram oksari ningthau palingai matamdadi currency note haibasi leiramde laumi na low surba matung fau seng hawai leiba nga faba mina nga leiba ningthau na sana lupa leiba adubu ningthau warbaso sana lupa di saba yadabanina seng hawai leiba laumi adudagi sana ga onaraga laurami asumna pochai amaga maga onaba sibu barter system kawi system ase sahi kyama chanarami adudagi British na Bharat khongdarba matung pochai amaga maga onthok onsin tawbagi system ase problem kyama thengnarami maramdi seng kg amaga sana ga onaba habasidi oiba yaba nati mayam asidagi solve tawnabagi dama currency note ase print tawba hokhirami Bharat na ningtamba fanglaba matung RBI ase linkhatkhi RBI as Central Bank amani loina na mahaki responsibility as monetary policy bu manage tauba sini RBI as IMF habadi International Monetary Fund gi member amasuni IMF International Financial Institution asida 190 countries member yawi institution asigi thaudang di financial asibu chang amada stability ohenbani RBI as 1926 ta Royal Commission on India Currency and Finance matungina hodokhibani asibu Hilton Young Commission haina khangnai amadi 1949 da nationalize oikhi RBI gi thaudang di public mayam gi paisa bu mafam chana manage tawba mapal lam gi currency ga exchange tawba yabagi responsibility su lawri asida natana paisa sagai bon thokpa yaba coin issue tawba yabagi responsibility su RBI na lawri hozik fawba khoina currency note lupa manga tara sama sani samnga lising ani chapi uri RBI na sida lising tara chapi print tawba yabagi right lay adubu hozik fawba di lising ani chapi dagi hena print tawdri Indian currency printing press asima fam maridalay madudi Maharashtra gi Nasik Karnataka gi Mysore Madhya Pradesh gi Devas amadi West Bengal gi Salboni haibam fam asida currency print tawi RBI na mafam mayam asida karma mafam da karma note print tawni kayam print tawgani state mayam dagi data collector bamatung note kayam sagai khi amadi manghan ki haibadu calculate amadi analysis torba matung Ministry of Finance ga consult torba matung sahi ama sigi oina print kayam tawduno haibadu Indian government approve torba matung print tawribani RBI gi hakta khudong chaba lerbasu currency asi unlimited print tawdabagi maram asi ani thokna khaidok payai ahanbada assets ani subada inflation assets haibadi pochai adu yolba matung profit fangba dubuni Permanoina haiba matamda yumbu aduna mi leinabani haiduna yum adu bhara pithui thagi fangliba paisa adu asset ni inflation haibadi pochai mamal tangba hengatpa dubuni currency printing asida minimum reserve system haiba malai 1957 da hudokhiba system asida Bharat ki assets rupees 200 crore rupees maintain tawga thamma thautai masida 115 crores na gold amadi 85 crores na foreign currency da leiba maru oi adudagi RBI Act 1934 gi matungina note print tawribani Ekoina note aduda RBI governor na signature tawba uri masina taklibadi currency ga manaba gold adugi value adu government na section na thamli haina taklibani amadi war natural calamities inflation or basu note currency da defaulter oiroi haina governor na sign tawribani Pramano na haiba matamda lupa samnga note pairiba adugi waningai oide maramdi aduga value sab manaba gold natraga pochai adugi value adu piba ngambagi responsible lay haina taklibani kariguma note adu hena print tawre haina khalasi amadi government reserve leitragadi RBI na note ki mamal adu piba ngamlaktragadi economy destroy orakani amadi Indian currency down orakani asina praja su government na thajaba manglagadi paliba sarkar adu kairakani sarkar kairagadi opposition party na kudong saba yenglaga makhoi amuk sarkar paina honarakani sarkar kaiba habasidi kanamata pamloi maramaduna Indian constitution gi niyom mayamasi ngakna chatlibani adubu currency note unlimited ta nambagi thaudok ase Venezuela amadi Zimbabwe country da tawki 2010 da Venezuela mafam asida coffee cup amagi price 25 lakh alu kilo amagi price 20 lakh seng kilo amagi price 50 lakh yauki tabada phagi malamgani adubu sengbani asumna Zimbabwe government unlimited ta note print torba matung mayamda thingamdaba makhai note yanthoki note amada million billion trillion currency fawba print tawki mi loina paisa painarabani na kanamta thabak sudre lomi su faudre sana thaknaba factory da semamba saramba do lepkhre sa dabadi yadaba pothokti leirak taba paisa di mayam leiba
Bread amada lupa laki mathak oirakpa. Marketa note bundle oina yonba horakpa. Mapalamdagi pusalakadab pochai su foreign policy gi niyom thugaibadagi amata changlaktaba. Zimbabwe government su upai leiraktabadagi Zimbabwe dollar currency note adu ban tawsalba matung US dollar oina chanahanki. Zimbabwe currency note adu chemaga chapmanaki. Hojik fawa Zimbabwe awabasi mayoknari. Siguma thogdogasi Bharata thoktanabagidamag RBI na currency note asi unlimited ta print toudribani. Video si friends mayamda WhatsApp, Facebook, Instagram da so share tobiu. Thank you.